Manipur Top Channel की माइकई की मरुई पाउसिंग मैम थमजरी अहमदा मीतै अमदी नागा MLA सिंह सेंट्रल लुचिंग सिंह उनद्रिंgai mangoinana कुकी MLA सिंह सेंट्रल लीडर सिंह तोंगाना उनखै कुकी MLA सिंह KNO UPF की मखादा लेख्रे है वाफमनि हौकिबसे इंग्लिश सिंह अनिगा कुनगो हुमदगी मे हुमदगी हौरखिबा था तरागा तरत हिंजिलगनबा मणिपुर थोक्लिबा कन्फ्लिक्ट असिद अहानबोइना कुकी नागा अमदी मीतै MLA सिंह सेंट्रल लीडर सिंह गंगना उनखै Ministry of Home Affairs na maruwa thawdang lawduna pangthokkiba mifam aduda Manipur ing tapa tangdu leitaba santi hanjilang na bagitama wari sananaba sita Kuki MLA singi maikei kukila huluk KNO amadi UPF na pukhalagliba housing India lenga kasathariba suspension of operations sugi makha pongani haina phongdokre haidi Press the pangwa thajaba yaba source amagi matung inadi haiba ngarang Manipur thukliba Iran solution na bagi panam the Ministry of Home Affairs initiative lauduna pangthokiba Kuki Naga amadi Meetei MLA singoiba mifam amapung ani supna pangthoki mifam adu pangthokringai mangoinana Ministry of Home Affairs ki interlocutor AK Cenyral Luchingba BJP North East in charge Summit Patra madi Manipur gi BJP in charge Gopasade yauna Kuki MLA singa hanna unakhi hari Ministry of Home Affairs na sinduna Kuki MLA singa pangthokiba mipamadu pung ani subna pangthoklaba matung amuhana Meetei amadi Naga MLA singa punna unaduna mipam pangthokki hari unabaduda Ministry of Home Affairs ki maikeri gi Manipur tangdu leitaba ingtapa Manipuram ohenanabagi athuba matamda apunba mipam ama pangthokpa haina lepnaki hari Ministry of Home Affairs ki maikeri gi thadorakpa statement amagi matung ina Manipur gi elected Legislative Assembly member kaya unaduna Manipur thoklib irang asigi matangda punak phaminaduna wari sanakre wari sanabaduda member khudimangna Manipura tangdu leitaba ingta palamdamam ohenanaba Manipur khundariba miyam khudimakta shandigi paujal piba haina yanaki haina Ministry of Home Affairs ki makedi ki phongdorakli thajaba yaba paugil kunaman hai ngarang Delhi da Kuki Naga amadi Meetei MLA singa punna ahanboina tha taraka tret ki matungda unabaduda Kuki MLA singi maikei gi Ministry of Home Affairs ta ngarang pangthokiba mifamadu khudakta Ministry of Home Affairs ki maikei gi silakpoibana Kuki miyam amadi Civil Society Organization CSO singa tanabagi matam phangdabana hairiba mifamasida Kuki MLA singa kari karamba wafam pukhatkadage haibadu makoina mafamna samamna bhawi asigumlaba Kuki Naga amadi Meetei gi apunba MLA singi mifamna saruk yaba haibisi makoigi mafamda awaba haibadu oi haina phongdokhi hari nakalamoromda ngarang Ministry of Home Affairs na maru oi thawdang lawduna Manipur thokliba irang solution na bagi panamda Kuki Naga amadi Meetei MLA singi oiba apunba mifam ama Delhi da pangthokiba mifam adu loiraba matungda Kuki Zaumi Mar MLA singi makidigi Thadorak Postirol Mada, Hairiba Mipamadu Kuki Zaumar Fruk MLA, Haukolet Kipgen, Letpa Hokip, Nurusang Sanate Madi, Nemsa Kipgen Sergaki, Mipamadu Kuki MLA Singi Makedi Government of India, da Makoina Mipamadu Sergari Vasi, Kuki Miam gi represent Odun Sergabane, Kuki Miam na Pamli separate administration ki Dimanasina, Quaidi gi Maru Pandam Tamduna, Makata Santiki, Wari Sananabigi Agenda, Oigan Hena, Fondoki Haidi. Makatana unabadu Kuki MLA singi makedi ki Kuki lahuluk KNO amadi UPF ka hauzi Government of India ka suspension of operations sugi manungsana wari sanari baduna Manipur tangdu leitaba purakna ba khwaidigi maru oiba maram ogini Makatana Meetei amadi Naga MLA singa punna Manipur santi purakna bagi wari sanabagi mathau tadi hensu phongdokhi hari Makasa tharak poina to perform na center na community ahungi legislature singa wari sana ki bataran oi hingsa thadokna ba puna appeal tawminana ba phirep laukibasina santi hanjilangna bagi asa pire TCI Ministry of Home Affairs na sinduna New Delhi da Manipur santi hanjil halangna bagi dama Zau Meetei amadi Naga gi MLA puna kunna saruk yaduna mifam pangthokibadu thadau community international TCI na taran oi haidi Thadau Community International Thadorak Pasirol Mada, Mamang Sahi English Nganiga Kungo Humdigi Me Humdigi Manipura Kangluki Hingsa Tolaki Baduda, Loshilhana Bapa number Sakana Sinduna, Kanglu Ohumadugi, MLA Sungudahanduna, Warisan Hanabasi, Nahana Tawi Aravani, Adobu Tiangla was a Tiang Lamda Masjid Santi Tamnaba, Kong Tangama Lokolak Pasibudi, Taran Oi,
India Government की Press Information Bureau na thadorap pauda yumpham oiraga Delhi da pangthokiba mifham aduda miyam gi mihut oina MLA singna makoi makoi gi phuruki miyoi singda hingsa gi lambi thadoktuna shanti thamnaba maikaida sangsinanaba appeal tawba haina yanakre hairibo wapum asina Manipur shanti hanjilangnaba asa amadi piri maram asina Delhi da pangthokiba mifham aduda yawkhiba MLA kunmak thagatpham thui maramdi makoina miyam gi mihut am oina asumbada yumpham oiraga Omduna ladiba kangluk irang asigi santigi lambi da purakna bohona bada mangjil thana thaudang lawbagi daita lawkhibasi pungning thawat phamthui Luchingba ma oiragadi miyam da asengba asumba du khanganana ba thawna lekadabani miyam bu nam thak tawduna lana lamjinglaga oiroidaba manglana mada thajahanduna thambagi mahutta asengba asumba du yumpham oiraga asa piba ngamgadabani Tuan tuan bulup singna talib demand singa duna kalamada thamkhraga hingsa gi thabak sathaba haibasi Pumnamak mangminaba thap amani maram asina lambi asida saloidabani amaramna government authority media group sing community gi luchingba singa madi mari leinaba khudimangna khusamnaduna asengba wafam phongdok miyamda asumba wafam hena khangana na bonabada ehenma miyeng sangba matam oire Kanagumba kharana lana puthora kuwadi da thajaduna negative oiba message piduna sauna na bhona bisingi mayok leptuna asengbu wapum phongdokpa mati positive message pibada miyeng thamnasi hingsa gi thaba si karigumba maram am hekta pisilaga tauna bhona roidabani maram di hingsa sa thabana tongjabadi gi mangjabana saruka hengali masimak thadau miyam gi oina di hauzik mayok nariba asengbu wapum amani thoklibi rang asida khwaidi gi sauna suoliba si thadau miyamne Adobo victim singna tumina laisinduna wakal yaudaba hingsa gi thaudok singa sigi saina khangduna lairi thadau community international ki maikedi gi thoklibi irang asilusina na wari sana na basida kangluk kudi magna saruk yaduna sathari wari sasigi kana balawna bohana pamthi TCI gi maikedi gi santi oiba pambaina yanadaba lairiba sing wari sana duna warisin praknaba mamang nagi taknaduna lakhi handaki Delhi gi mifamasina state asida santi hanjinhanaba amang ata nangkrabasing da santi laklakani haibigi asama pinaba khong thangjinba haure asugma makhal gi mifam matungna kyarak pangthok tuna miyangi mioi singoi mihut singoi be MLA khaktana tana civil society organization community leader intellectual diaspora amadi misa miyam si yohon bamthui TCI gi oina mioi bigi ngakpa santi amasum asumba well fangana na bohana bada saruk yanaba sem sadun le kangluk sing punu wari sanaraba matamda aikoi gi mangda tadun leriba wathok sing asi warisin propur ngamgani hairin su pausda makhatari makasa tarak poina to pawmana pikliba mahiru ani molest taramba oza jil yokre sexual case kya sienaba ani warakre amale kanakre tabade amna nuaitaba thaudo ama oina Pikliba mahiru nupi masani molest tawramada sienaba oza jail yokre tuan nupi kuntraga taruk romda sexual assault sa tharama miyeni 80 mobile team na pharaga warakre makhoi ani dugi manungda amadi hospital laikanakre hari press ta phamu paw matung inadi mahiru nupi masani molest tawbagi dama jail thajinkraba accused asigi mamingna haibong mayum Riyazur Rahman sai kuntraga manga apokpa Habibur Rahman kawi Bishnupur district ki manungsan kwakta 1 number 6 tagini Miyayisina Impal East district ki manungsan laiba mapamada laiba school amada oza oina school adu ki class 2 amasung KG tamliba mahiroi nupi mesa ani molest toramagi thaudoka mari leina victim ki imung manungna Impal East district women police station na complaint file toraparigi police station asina case ma lakhotuna maralera Riyazur Rahman phakibani loinana phara Riyazur Rahman duty magistrate ki mamangna puthoklaba matung judicial custody remand jail thajin khari atopa thaudo amadana tungan manupi kunthraga tar uromna sexual assault sa tharama miweni 80 mobile unit faraga warakraba miweni dudi kairaudi gi athoi amadi MTS ni makhoi ani sigi mathak tungan complaint kya laibidi gi matam kuina gi mamang gi senaraga lakhibani loinana ngasi arambai tengol mobile unit ki team na Imphal East district ki standard college gi phagakhibani pharaba mi ani sigi manungda MTS di college asigi mahironi makhoi ani si phakhiba sida muslim gi CSO ama college ta laktuna case tawgani haba wapam phongdoram khari makasa tharak poina to pamaroiba pawkhra namo Lupa crore lising amaga sama sangadawi Imphal Sewerage project ani suba phase ki tabak pakat pahore Chief Minister
lupa crore lising amaga sama sangadaba Imphal Sewerage project ki nisuba phase ki thabak lokhat pa hore haina Chief Minister Nongthomam Berena phongdokre Chief Minister Nongthomam Berena ex thadorak pa role gi mat warol da mathaki wafam masi phongdok laduna mangna hai ani suba tanga ki project asina mai pakna lushilak pa matamda Imphal municipal area da sewage service ki darka leibsing ko gan mangam lagani amaromda lupa crore lising amag satru ko humpu sangna pekhekadaba Imphal ring road project amasum lupa crore lising hunga sahum sangna pekhekadaba rigid pavement road project ki sem sabagi thabak aroiba thakta leibaga loina atupa matamna thabak horagani haina supungrakli mamang se gi me ahum de ki manipura ne tadaba phibam amada leiraga su laingakna sakot thawrang gi thabak sing adumak leptana pangthokpana hana phibam sotharuraba state asigi sel tungi phibam singa sidi sara taraga mapan gi sangda phagalakli masimak manipura tangdu leitaba hanjilakpa hawbagi khudam amani haina su minister Nongthomam Berena phongdorakli mamang se gi me thadagi September tha phawbada leiba GST ki sang sangdamnabada sayesigi me thadagi September tha phawsida sara taraga nipan hengale economy gi phibam phagalakpaga iroinana panduna leirupa project kayasu athoba matamda makha tara thabak sa thaba hawragani national highway amasum railway project ka mari lainana lam lauksin bagi matangna leiramba pending athupa matamda loisilagani lupa crore satruka yankai sangna pekhatpa maruoiba project ama oiriba lamphel part water body rejuvenation project ki thabak khumang yangsinana basangshili Ministry of Environment Forest and Climate Change na national aquatic ecosystem plan gi makhada waithau khomnom part samgat bagi thabak khumang yangsina sangshili masiga usara lakh 1.14 thanaba sek dam taraga manga pukri ahum bayo compost and vermic compost pit ki farmer training amadi anova village knowledge center sing samgat bagi thabak sing pakhali hainisu Chief Minister na phongdoki state asigi government college sing phagat hanana bagi panamda ahan bagi oina lupa crore humfu sang athubu matamda college phagat hansi mission hawdok lagani hainisu Chief Minister Nongthomam Berena phongdoki lainga ki school singi infrastructure sing phagat hanana panamda lainga asina kumja English ngani gi taraga mapanda school phagat hansi mission hawdokibani makasa tharak poina masum lushilak poina kangla pau editorial myam special content moina myam na thamjage central government na thenglabus thengna Meetei Naga Kuki ahum wari saba horakpa India government ke Ministry of Home Affairs na Manipur thokliba tha taret mapung pharab irang asigi matangda Naga Kuki amasum Meetei gi MLA sing kauduna Delhi gi 20 Subramaniam Bharati Mark leiba Ministerial hold up for ahongi miwi singa wari sanaki badu tang du leitaba purana bi ahan khongthang horakibani thawrang asi apapa khongthang ni lawi adubu wari sanaki ba sina karamba makhalgi mahayan ba yana ba thawrang lokhulakadagi habadudi kana amatana khangmamdri furup ahongi MLA minister singi maikedi ki kari wafam sing phongtok nakhiba gi amati union home minister gi maikedi ki kari warep lorakadagi habadusu khangmangamdabagi mathakta irang asigi warusin karamba matamna purakadagi habasu tambangamdaba phibamda lairi tha taraga teret mapung phajilaglaba irang asigi warusin purna bohona baibisi arrive oiroi karigumba India government irang asi horakpa matamda yamna laina warusin purakpu yaramba adugi ona tainabada landarakliba illegals immigrants migrants sin kuki jau narcotics da minungsigi miyengda lisang thaduna thamlakhibadigi aruba phibam gi tagak ama yarokhibani adobe India government ki maikedi puksel tingna irang asigi warusin purak hairabadi haujiksu atenba matamgi manungda purak yai leba asita logi wangwada ngamkai lana sangsilaktuna khunda leita asilaga yalongmi sariba illegals migrants in kuki jau sing leba asigi mafam amatada permanent settlement piroi nakoina sana khangna leba asi thadoktuna sakhigadabani haiba wafam khangan matarabadi mirebak masa lament tuan besingalam da masi thadoktuna sakhigani karigumba masa masana khangna chataba tarabadi makoibu pharaga maramdamna thindokhiba mathoktai India government na thawrang asi lokhatpegi muhut karigi damak makoibu yoktuna thamlibegi maram karigi no habsini laiba asida sanglakhiba mitop sing masa khangdoktuna Myanmar maramdamda halankinaba thawrang oina NRC satnahanba amadi masing yam bakangluki miyoisingna apikpa phurup singna sangsilakpa
amati khunda laita silakpa sing thingduna yellow missing kanabigidama akhanana north east state khara inner line permit system sanhali India gi awang nongpok state singi manungda apikpa state ama oiriba Manipur gi yellow missing dagi mitop singna masing henduna Meetei singi kangkhul malem gi leimai digi mutkiba yabi gi akiba leiraktuna yellow missing na makoi gi kangkhul mutkidanaba laingakta amadi Wakatabiduna Narendra Modi na Luchingba lengana Manipura ILP sanan kibani masigi damak central government mu Manipur gi miyan mathaganaki amarom da amaksu lenga sin state asida NRC sanhana ba thorang lokhalakpa amadi mitop sanglakpa thingnaba Myanmar amadi India Manipur gi maikhi ngamkhai gi sambal khabi gi thorang lokhatuna khomang sauksina sambal khabi gi thabak sathabada iroinana free movement regime FMR sanhan ba hokre India government na lakhotliba thorang sing sigi saru am oina illegals immigrants sin Kuki terrorists ngi mathakta logi oi action lakhot pangamdriba kari gi no haibasini terrorists sing sina lamdam asida khunda laita sinbegi mathakta makoina lamdam sigi yelhomi sana ba puari amadi nat ki sanabi fawba semdok sadok gi thabak sing sathari masidasu hendoktuna lamgi mapu oina ba aphaba makhal gi lal kusu kulai sisinaduna yelhomi Meetei sing gi tamakta Landa aduna genocide tharli basi ngasi phawbada India government na lila yengmugum leiba langi maisrang nanglaba miyamgi awa tengtha kolbu isai gumna tha taraka tret aduna taaduna leraklaba matung Kuki Naga Meetei furup ahungi MLA minister sing wari sana handuna wakhai role ama puraknaba tharong lokal ki basi thenglabu thengna thaganingai oi adubu central government Manipur gi apunba sakdam amadi administration da akaiba pigedaba wayel sa tharak tholabadi hena tamthiba asaw irang tholaktuna India gi apunba sakdam da mai ama lakpa yabagi singnaba leibana asigum lebak thibu thodok thondanaba thawrang lokhotpa mathoktai Manipur gi miyamna asumbu wayel sa tharakani haibagi thajaba thamlibasi manghandanaba central government hona famthui Wathok lanthok kudimak wari sanaraga sangtainaba purakpangame Wathok kudimaki waroi amamam laikhiba ngaktene heba kangla paw editorial memna makhatana maroiba paw moina thamjari makhasa tharakpoina social media site odiba Facebook ta korongan makhumana phongdorakpa maroiba paw khra memna thamjage pawina wa ngangningdre yenglu bu khuding amata yaramdre aikhoi Meetei se pumloi loiraga lairame masibu kanganina hotnajari ba aikhoi se onthok pa haibatu oire ba wapam phongdorakli Robin mangang khoirapam na susum na phongdorakli mingonda tainagom si yamsuri si aigi isalise singaduni hairuraga lanjadaba sadana Meetei saraga koiramani hairakani madu wathini masana khangna yana loina tawribani maun setkadabani nubi singado tasingna mapa mama singna sukang khangdabra mabung maupa leitabra masa gi khwaidigi maru oibi izatubu ngak ngaibi masada khana duisna karino Khuraida izat pan manoidi sigesu sijakro tasingna relight area da lagi su lekro karisu khangjadaba isam samjaba apang manupan ha kyana noina noroki komna kaukhaduise swaida phongna sana yunairiba nupi sing mapana leraga mayangi Africa nupaga lengkonaraga Meetei mabung thengnabada thawa sadraba noina izati sigi lewa asigi kari aphapun puraktu sebo wafam thamlakli